Prime Minister Narendra Modi na Manipuri Irang Laksinba Ngamdaba Haibasi Ngakpipham Thoktraba Maral Amani haina AICC ki President Mallikarjun Kharge na phongdorakli. Manipur da handak oirakli phibam asega mari lainana Mallikarjun Kharge na mahaki X account da thagalakpa warol amana hai. Prime Minister Narendra Modi na Irang thokliba Manipur da chatkidaba adugidamak state adugi miyam penkidabaga loinana nungaikide haibasi Manipur gi hangi Governor Anusia Kena phongdokpa lekhre. How Kiba Tataraga Taru Asida Prime Minister na Manipur Gitamak, second Ama Fawa Kaitokite. Adubu Manipur Hingsagi Tawong Singli Adumu Makat Jatarakpa Madamna, Miyam Achoba Tating Mayok Nade. Masip Pumnamak Prime Minister Amasung Union Home Minister Git Tawong na Ohen Pade. Housing Manipur drone bombing Amade rocket propelled grenade season Aduna, attack Jatarakpa Hore, Orakli Bakibam Ase, National Security the Achoba Singnaba Amade. Asigumba Pibam Yam the Lurabatanza Asida BJP resignation Git drama Sanaduna Lade. Prime Minister Narendra Modi Gumna Union Home Minister so Manipur ki security ki tamak constitution of pibat hodang adu pangthokpa ngamjre madu ki mahot state election ka mari lainana pangthokpa rally sing da puning changduna politics tawraga leide Manipur ki housing oirakli phibam asida security ki maru oiba thodang union government na lawgatabani state force yauna achauba crackdown ama chathagadabani Laiba political parties sing amasong furup khudingmak ki CSO sing ki mihut yauna Manipur da tangdu laitaba phibam hanjilaknaba athubada thaurang paikakadabani hainasu Mallikarjun Kharge na makha chana phongdorakli